mayambu RIKESH education channel gi mai digi ikai khumnabu utseri Amazon gi CEO Jeff Bezos Jeff ki brother loinana Miyoi khara 20 July 2021 da spaceship travel chatkadori amadi company asigi mingna Blue Origin asida $28 million invest tawri Jeff na maraga sida 75,000 Miyoi na petition sign tawrakli madudi Jeff Bezos amuk prithibida halakpa yaroi haina kalakpa haigadra nungsidaba haigadra comments taibiro Amazon company ama hanglaga Miyoi kaya ama thabak piri aikhoi gi punsida online shopping karino takpiriba misak amani Jeff 2016 India gi bank dagi sale puraga chen khiba Vijay Mallya Nirav Modi amadi Mehul Choksi dagi rupees 9,371 crore amuk bank na fangle asidagi 40% faubadi recover oire sale asi makhoi gi property kaya amadagi ED gi matengna fanglakpani amuk PNB bank da makha tabataisu sis taunaba thabak chathari ngasi bitcoin khara makhaidi recovery oiri future da invest tawriba Miyoi millionaire oibasu yai oidabasu yai haiba ngamde Dabur company Madhya Pradesh da rupees 550 crore unit ki construction tawgadori Idil Gift Foundation and Hurun report na hairi madudi sahi sam gi manung asida world gi oina number 1 education amadi medical sector da Tata Group ki founder Jamshedji Tata na biggest philanthropist in the world ni haina foundation asina hairi haibadi sale donate tawba haibani hojik faubada $102.4 billion donate tawkhre world gi sale donate tawbada India na number 1 oiba haibasisu yamna chauthok siningai amani karigumba donate tawdragadi world gi top 10 billionaire gi list ta Ratan Tata gi mingsu uba fangadabani world gi top 5 donate khwaidagi sale yamna tawba si ekhoina Tata Group ki matung Bill Gates and Melinda Friends Gates Henry Wellcome Howard Hughes amadi Warren Buffett asidagi ekhoina khangba ngami madudi billionaire oiriba Miyoi asi sale tanba khakta nate migi fanabasu tawi asigumba donate tawbagi wakhal su chenbiyu lupa lising ama laiba matamda lupa tara faubadi lairabada kathokpiyu kanaba fangani COVID-19 pandemic asina third wave yausalakpa loinana school chatramaksu isagi mobile natraga laptop or computer gi matengna matam manghandabida free da class 11 amadi 12 physics online gi class asi join tawbiyu news asi friends isal mayamda share su tawbiyu akupa information gi damak screen da ubiriba number asida call natraga whatsapp ki through da contact tawbiyu anawa viewers yaubiragadi please channel se share amasung subscribe su tawbiyu all bell button click tawbagi kanaba madudi karigumba ihakna anauba video upload tawba matamda isagi mobile da hana notification fangbigani karigumba click tawbi haudragadi fangbiroi mayam nungaina leibiu haraun leibiu tambal lepiganu I love you all thank you